ꯆꯩꯅꯕ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ, ꯅꯪꯕꯨ ꯋꯥꯍꯟꯕ, ꯑꯃꯒ ꯇꯨꯀꯠꯆꯍꯟꯅꯕ ꯑꯃꯁꯨꯡ ꯁꯥꯎꯍꯟꯕ ꯁꯦꯡꯗꯕ ꯊꯋꯥꯏꯅꯤ꯫ ꯃꯁꯤꯗꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯕꯅꯤ꯫ ꯀꯥ ꯑꯁꯤ ꯌꯥꯝꯅ ꯏꯇꯟ ꯇꯟꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯇꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯁꯤꯕꯨ ꯃꯥꯌꯣꯛꯅꯗꯦ꯫ ꯈꯠꯅ ꯆꯩꯅꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤ, ꯃꯁꯤꯅ ꯌꯨꯝ ꯀꯌꯥ ꯑꯃ ꯀꯥꯏꯍꯜꯂꯤ, ꯃꯁꯤꯅ ꯊꯕꯛ ꯏꯟꯈꯥꯡ ꯀꯌꯥ ꯑꯃ ꯃꯥꯡꯍꯜꯂꯤ, ꯃꯁꯤꯅ ꯆꯔꯆ ꯀꯌꯥ ꯑꯃ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤ꯫ ꯅꯪꯅ ꯄꯥꯁꯇꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯅꯪꯒꯤ ꯆꯔꯆꯇꯒꯤ ꯃꯤ ꯑꯃꯅ ꯃꯤ 100 ꯄꯨꯊꯣꯛꯈꯤꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯔꯆ ꯑꯃ ꯍꯧꯈ꯭ꯔꯕꯗꯤ ꯅꯪ ꯃꯗꯨꯗ ꯀꯂꯛꯎꯒꯅꯨ, ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯋꯥꯁꯨ ꯉꯥꯡꯂꯨꯒꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤꯗꯃꯛ ꯁꯥꯎꯟꯗ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯈꯣ꯫ ꯑꯣ, ꯑꯩ ꯃꯗꯨ ꯇꯧꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯩ ꯑꯣꯏꯔꯕꯗꯤ ꯑꯗꯨꯃꯛ ꯑꯩ ꯇꯧꯒꯅꯤ꯫ ꯃꯗꯨ ꯑꯩꯅ ꯇꯧꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯒꯅꯤ꯫ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯈꯜꯂꯒ ꯑꯩꯈꯣꯏ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯃꯥꯌꯣꯛꯅꯧ ꯍꯥꯏꯕ ꯃꯑꯣꯡꯗ ꯍꯛꯆꯥꯡꯗ ꯅꯠꯇꯅ ꯊꯋꯥꯏꯗ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯅꯉꯣꯟꯗ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯪꯅ ꯍꯪꯗꯦ꯫ ꯑꯃꯔꯣꯝꯗ ꯑꯣꯏꯔꯒꯅ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯗꯕ ꯃꯔꯝꯅ ꯅꯪꯅ ꯐꯪꯖꯗꯦ, ꯃꯔꯝꯗꯤ ꯅꯪꯅ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯑꯣꯏꯖꯅꯕꯒꯤ ꯈꯛ ꯈꯜꯂꯒ ꯍꯪꯖꯩ꯫ ꯌꯦꯡꯕꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯏꯁ꯭ꯋꯔꯅꯁꯨ ꯄꯤꯅꯤꯡꯕ ꯑꯗꯨ ꯑꯣꯏꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯔꯥꯟꯕ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯃꯗꯨ ꯄꯤꯕ ꯉꯝꯗꯦ꯫ ꯏꯁ꯭ꯋꯔ ꯅꯪꯅ ꯑꯩꯕꯨ ꯀ꯭ꯔꯣꯔ ꯑꯃ ꯄꯤꯕꯤꯔꯕꯗꯤ ꯑꯩꯗꯤ ꯗꯥꯟ ꯌꯥꯝꯅ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯂꯨꯄꯥ 5 ꯑꯗꯨ ꯐꯥꯎꯕ ꯅꯪꯅ ꯄꯤꯗ꯭ꯔꯕꯗꯤ ꯅꯪ ꯗꯥꯟ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯣꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯁꯤ ꯇꯧꯅꯅꯕ ꯀꯧꯔꯕꯁꯨ ꯑꯩꯅ ꯃꯗꯨ ꯍꯥꯏꯕ ꯉꯝꯒꯅꯤ꯫ ꯑꯩꯕꯨ ꯏꯁ꯭ꯋꯔꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯧꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯃꯁꯤ ꯇꯧꯕ ꯉꯝꯂꯝꯂꯣꯏ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯆꯥꯎꯍꯟꯅꯤꯡꯕꯒꯤ ꯃꯔꯝ ꯑꯗꯨ ꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯈꯛꯇꯒꯤ ꯃꯔꯝ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯔꯝꯁꯨ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯀꯥꯡ-ꯈꯣꯡ ꯆꯥꯏꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯦ ꯏꯟꯊꯣꯛꯄꯤꯔꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯑꯩꯁꯦ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯈꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯁꯥꯗ ꯍꯪꯖꯕ ꯃꯊꯧ ꯇꯥꯔꯝꯕ ꯌꯥꯏ, ꯃꯗꯨꯗꯤ ꯅꯪꯁꯦ ꯃꯌꯥꯏ ꯇꯥꯡꯕꯟꯗ ꯑꯁꯨꯝ ꯂꯩꯕ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯑꯣꯐꯤꯁꯀꯤ ꯊꯣꯡ ꯑꯗꯨꯗ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯪꯅ ꯊꯥꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯁꯦꯡꯅꯗꯤ ꯃꯤꯁꯤꯡꯅꯗꯤ ꯅꯪꯕꯨ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯪꯅ ꯍꯦꯛꯇ ꯌꯥꯎꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯊꯟꯇ ꯍꯪꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯁꯤꯗ ꯏꯁ꯭ꯋꯔꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯩ 100% ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯁꯦꯡꯖꯩ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗ ꯑꯔꯥꯝ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯌꯨꯝꯗ ꯐꯝꯂꯒ ꯑꯩꯒꯤ ꯏꯁꯨ ꯑꯃ ꯂꯛꯅꯔꯒ ꯂꯩꯔꯝꯒꯅꯤ꯫ ꯃꯤꯁꯤꯡꯅ ꯀꯂꯛꯄ ꯅꯠꯇ꯭ꯔꯒ ꯀꯔꯥꯝꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨ ꯑꯔꯩꯕ ꯃꯤꯁꯤꯡꯗ ꯃꯈꯣꯏꯅ ꯕꯤꯆꯥꯔ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯊꯤꯅ ꯉꯥꯡꯕꯁꯤ ꯍꯦꯛꯇ ꯇꯧꯒꯜꯂꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯈꯔ ꯏꯆꯪ ꯊꯧꯅ ꯃꯁꯤ ꯍꯥꯏꯖꯒꯦ꯫ ꯃꯥꯔꯛ 11:22 ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯏꯁ꯭ꯋꯔꯕꯨ ꯊꯥꯖꯧ, ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯐꯪꯗ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯗ ꯊꯥꯖꯧ꯫
ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯃꯤ ꯑꯃꯅ ꯁꯤꯡꯖꯥꯎ ꯑꯁꯤꯗ ꯅꯍꯥꯛ ꯐꯨꯛꯇꯨꯅ ꯅꯁꯥ ꯅꯊꯟꯇ ꯄꯥꯠꯇ ꯂꯪꯊꯖꯧ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤ ꯆꯤꯡꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯊꯥꯖꯔꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯖꯈꯤꯕꯗꯨ ꯃꯉꯣꯟꯗ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤꯗꯃꯛ ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯦ ꯍꯥꯏꯕ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯕꯨ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯍꯜꯂꯤ꯫ ꯍꯧꯔꯛꯄ ꯑꯗꯨꯗ ꯅꯠꯇꯦ, ꯍꯧꯔꯛꯄꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯏꯪꯊ ꯇꯞꯊꯅ ꯍꯧꯔꯛꯏ, ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ, ꯑꯩ ꯏꯁ꯭ꯋꯔꯗ ꯊꯥꯖꯩ, ꯋꯥꯎ, ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯦ, ꯍꯣꯏ, ꯑꯉꯛꯄ ꯑꯃ ꯊꯣꯛꯀꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯅꯪ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯐꯥꯎꯕ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯌꯥꯏ ꯑꯗꯨꯗ ꯅꯪ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯅꯪꯅ ꯊꯥꯖꯔꯒꯗꯤ ꯑꯗꯨꯒ ꯆꯤꯡꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯅꯪꯅ ꯍꯪꯖꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨ ꯅꯪꯒꯤꯗꯃꯛ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ꯫ ꯃꯊꯪ ꯍꯞꯇꯥꯗ ꯑꯣꯏꯕ ꯌꯥꯏ, ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯕ ꯌꯥꯏ, ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯕ ꯌꯥꯏ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯑꯩ ꯃꯗꯨ ꯇꯥꯅꯤꯡꯗꯦ꯫ ꯄꯗ 24 ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯅꯤꯖꯔꯤꯕ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯧ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯅꯈꯣꯏꯒꯤ ꯑꯣꯏꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯗꯦ꯫ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ? ꯃꯇꯝꯒꯤꯗꯃꯛ ꯃꯇꯥꯡꯗꯗꯤ ꯏꯁ꯭ꯋꯔꯅ ꯀꯌꯥ ꯏꯍꯥꯏ ꯍꯥꯏꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯕꯥꯏꯕꯜꯗ ꯐꯪꯖꯕꯗꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯆꯥꯕ ꯃꯇꯝ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯆꯥꯕ ꯃꯇꯝ, ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯏꯁ꯭ꯋꯔꯅꯁꯨ ꯅꯪꯅꯁꯨ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯕꯨ ꯑꯆꯥꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯗꯨꯅꯤ꯫ ꯉꯥꯏꯖꯕ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯗ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕ ꯍꯤꯔꯝ ꯑꯃꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯑꯗꯨ ꯐꯪꯂꯕꯁꯨ ꯅꯪ ꯑꯇꯣꯞꯄ ꯑꯃꯒꯤ ꯑꯃꯨꯛ ꯅꯪ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯆꯥꯕ ꯃꯇꯝ ꯑꯃꯒꯤ ꯑꯃꯨꯛ ꯉꯥꯏꯖꯕ ꯃꯊꯧ ꯇꯥꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯁꯦꯝꯕꯤꯈ꯭ꯔꯕꯅꯤ, ꯃꯇꯝ ꯆꯨꯞꯄꯗ ꯄꯥꯟꯗꯝ ꯑꯃ ꯏꯃꯥꯡꯗ ꯂꯩꯗꯨꯅ ꯃꯗꯨꯕꯨ ꯐꯪꯅꯅꯕ ꯑꯩꯈꯣꯏ ꯂꯩꯗꯨꯅ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩ ꯑꯃꯨꯛ ꯍꯟꯅ 24 ꯑꯗꯨ ꯄꯥꯖꯒꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯅꯤꯖꯔꯤꯕ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯧ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯅꯈꯣꯏꯒꯤ ꯑꯣꯏꯒꯅꯤ꯫ ꯊꯋꯥꯏꯗꯗꯤ ꯃꯗꯨ ꯅꯪꯉꯣꯟꯗ ꯄꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯄꯥꯟꯊꯣꯡꯗꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯛ ꯑꯗꯨꯗꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ? ꯅꯈꯣꯏꯅ ꯂꯦꯞꯇꯨꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯊꯛꯇ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯣꯛꯄꯤꯌꯨ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯉꯥꯎꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯗꯒꯦ꯫ ꯆꯔꯆꯇ ꯐꯝꯅ ꯐꯝꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯕꯨ ꯀꯂꯛꯄ ꯃꯤ ꯀꯌꯥ ꯂꯩꯔꯝꯒꯗꯒꯦ꯫ ꯀꯌꯥꯃꯨꯛ ꯕꯤꯆꯥꯔ ꯇꯧꯕꯒꯦ, ꯀꯌꯥꯃꯨꯛ ꯃꯤꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯉꯥꯡꯕꯒꯦ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯒꯅꯤ꯫ ꯅꯪꯅ ꯃꯗꯨ ꯐꯪꯂꯕ ꯃꯇꯝꯗ ꯅꯪ ꯍꯦꯟꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯅꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯑꯁꯤ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯐꯪꯍꯟꯅꯤꯡꯂꯤꯕ ꯕꯣꯔꯁꯤꯡ ꯑꯗꯨ ꯅꯪ ꯐꯪꯕ ꯉꯝꯂꯣꯏ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ, ꯅꯪꯅ ꯕꯣꯔ ꯐꯪꯅꯤꯡꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯐꯪꯍꯟꯅꯤꯡꯉꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯕ ꯍꯧꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯉꯁꯤ ꯃꯌꯥꯝꯗ ꯆꯦꯠꯅ ꯍꯥꯏꯖꯒꯦ꯫ ꯃꯗꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯅꯪꯉꯣꯟꯗ ꯐꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯪꯅ ꯇꯧꯔꯕꯗꯤ ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯇꯧꯕꯤꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯊꯤꯅ ꯉꯥꯡꯕꯗꯤ ꯑꯩꯅ ꯊꯤꯡꯂꯨꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯊꯤꯅ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯃꯗꯨ ꯑꯩꯅ ꯇꯧꯔꯕꯗꯤ
ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯒꯅꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯆꯨꯝꯊꯣꯛꯄꯤꯒꯅꯤ꯫ ꯅꯪꯅ ꯉꯝꯕ ꯑꯗꯨ ꯅꯪꯅ ꯇꯧ, ꯑꯗꯨꯒ ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯇꯧꯕꯤꯒꯅꯤ꯫ ꯏꯁꯥꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯍꯟꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯊꯃꯣꯏꯅ ꯑꯩꯕꯨ ꯗꯦꯟꯇꯤꯁ ꯑꯃꯗ ꯄꯨꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯌꯥꯔꯤ ꯑꯁꯤ ꯄꯣꯝꯂꯦ, ꯃꯁꯤꯗ ꯍꯤꯗꯥꯛ ꯊꯥꯕꯗ ꯅꯪꯉꯣꯟꯗ ꯑꯅꯥꯕ ꯐꯥꯎꯒꯅꯤ, ꯍꯥꯟꯅꯗꯒꯤꯁꯨ ꯅꯪꯒꯤ ꯌꯥ ꯑꯃꯗꯤ ꯑꯊꯦꯟꯕ ꯌꯥꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯅꯍꯥꯛꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅ ꯐꯩ꯫ ꯑꯅꯥꯕ ꯐꯥꯎꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯌꯥ ꯑꯁꯤ ꯁꯨꯃꯥꯏꯅ ꯀꯥꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯩꯗꯤ ꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯅꯪꯒꯤ ꯌꯥ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯎ, ꯑꯗꯨꯒ ꯑꯩꯅ ꯃꯗꯨ ꯊꯜꯍꯟꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯖꯩ ꯃꯁꯤꯗ ꯑꯅꯥꯕ ꯈꯔꯗꯤ ꯂꯩꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯆꯥꯕ ꯌꯥꯗꯕ ꯃꯔꯝꯅ ꯑꯩ ꯅꯣꯏꯕ ꯈꯔꯗꯤ ꯍꯟꯊꯔꯅꯤ꯫ ꯅꯨꯄꯤꯁꯤꯡꯗꯤ ꯅꯣꯏꯕ ꯍꯟꯊꯕꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯗꯦꯕꯀ ꯑꯩꯒ ꯌꯥꯝꯅ ꯇꯣꯏꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯂꯩ, ꯃꯔꯝꯗꯤ ꯁꯥꯎꯕ ꯃꯇꯝꯗ ꯑꯔꯥꯝꯕ ꯐꯥꯎꯗꯕꯅꯤꯅ ꯆꯥꯗꯕꯗꯒꯤ KG 1.5 ꯑꯗꯨꯝ ꯍꯟꯊꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯀꯔꯤ ꯂꯩꯕꯒꯦ? ꯑꯩꯅ ꯃꯗꯨ ꯇꯧꯕ ꯉꯝꯂꯝꯂꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯃꯗꯤ ꯐꯖꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯑꯩꯕꯨ ꯇꯧꯍꯟꯅꯤꯡꯂꯝꯂꯕꯗꯤ ꯃꯗꯨ ꯑꯩ ꯇꯧꯕ ꯉꯝꯂꯝꯒꯅꯤ꯫ ꯃꯤ ꯀꯌꯥ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯈꯔ ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯏ ꯇꯧꯗꯦ꯫ ꯑꯗꯨꯒ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯅ ꯃꯁꯤꯗ ꯂꯦꯞꯇꯨꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯦꯡꯕꯗ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕ ꯃꯤ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯝꯕꯣꯗꯤꯌꯥꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯆꯠꯊꯒꯗꯕ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯋꯥꯔꯁꯤꯞ ꯇꯤꯝ ꯑꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯍꯟꯗꯅ ꯃꯄꯥꯟꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯙꯔꯃꯒꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯍꯣꯜ ꯑꯗꯨꯒꯤ ꯃꯩ ꯃꯨꯊꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯆꯪꯐꯝ ꯊꯣꯡ ꯑꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯊꯣꯡ ꯑꯣꯏꯕ ꯃꯔꯝꯅ ꯑꯩ ꯆꯪꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯆꯪꯗꯕ ꯌꯥꯗꯦ꯫ ꯐꯠꯇ ꯍꯥꯎꯗꯤ ꯍꯨꯟꯗꯣꯛꯐꯝ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯡꯒꯠꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯃꯗꯨꯗꯒꯤ ꯁꯝꯕꯜ ꯑꯗꯨ ꯂꯥꯟꯅ ꯆꯣꯡꯊꯔꯝꯃꯤ꯫ ꯑꯦꯃꯦꯟ꯫ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯐꯪꯗꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯤꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ ꯑꯩꯅ ꯃꯗꯨ ꯇꯧꯕ ꯑꯗꯨꯃꯛ ꯃꯈꯣꯏꯗꯗꯤ ꯊꯧꯅꯥ ꯍꯥꯞꯄ ꯑꯆꯧꯕ ꯋꯥꯄꯥꯎ ꯑꯃꯅꯤ꯫ ꯑꯩ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯊꯥꯗꯣꯛꯂꯣꯏ, ꯑꯗꯨꯒ ꯑꯩꯅ ꯇꯔꯥꯏ ꯇꯔꯥꯏ ꯊꯥꯗꯣꯛꯇ꯭ꯔꯕꯅꯤꯅ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯇꯧꯕꯤꯒꯅꯤ꯫ ꯇꯔꯥꯏ ꯇꯔꯥꯏ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯊꯥꯗꯣꯛꯄ ꯑꯁꯤ ꯑꯔꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯧꯔꯝꯂꯒ ꯃꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯊꯥꯗꯣꯛꯄꯗ ꯅꯪ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯃꯌꯥꯏꯗ ꯊꯥꯗꯣꯛꯄ ꯑꯁꯤꯅ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯟꯗꯦ꯫ ꯕꯥꯏꯕꯜꯗ ꯖꯀꯔꯌꯥꯅ ꯇꯧꯕ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯦꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯤ ꯃꯔꯛꯇ ꯖꯤꯁꯨꯅ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯖꯤꯁꯨꯕꯨ ꯎꯖꯕ ꯐꯪꯖꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯦꯝꯃꯤ ꯑꯗꯨꯅ ꯖꯤꯁꯨꯕꯨ ꯎꯕ ꯐꯪꯗꯦ ꯍꯥꯏꯅ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯄꯨꯛꯅꯤꯡ ꯍꯟꯊꯔꯒ ꯐꯝꯂꯒ ꯃꯍꯥꯛ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛ ꯃꯥꯡꯖꯧꯅꯅ ꯆꯦꯟꯈꯤꯗꯨꯅ ꯎ ꯑꯃꯗ ꯀꯥꯈꯠꯈꯤ꯫ ꯅꯪꯁꯨ ꯎꯈꯔ ꯀꯥꯕ ꯑꯃꯁꯨꯡ ꯁꯝꯕꯜ ꯈꯔ ꯆꯣꯡꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯀꯣ? ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯐꯝꯂꯒ ꯂꯩꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯗꯨꯗꯤ ꯅꯪꯉꯣꯟꯗ ꯂꯩꯕ ꯄꯣꯠ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ, ꯑꯗꯨꯒ ꯃꯗꯨ ꯑꯩꯅ ꯐꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ
ꯌꯥꯝꯅ ꯁꯥꯎꯒꯅꯤ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯒꯅꯤ꯫ ꯀꯔꯥꯝ ꯆꯥꯎꯕ, ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯕ ꯑꯃꯁꯨꯡ ꯀꯜꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯞꯅꯤ꯫ ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯊꯪ 10ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯌꯥꯊꯪ ꯑꯃꯅꯤ꯫ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯄꯣꯠ ꯄꯥꯝꯕ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ꯫ ꯍꯣꯏ, ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯕꯣꯔ ꯑꯁꯤ ꯑꯩꯁꯨ ꯐꯪꯅꯤꯡꯏ ꯍꯥꯏꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯣꯠ ꯑꯗꯨ ꯑꯩꯅ ꯂꯧꯔꯒꯗꯤ ꯑꯩ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯜꯂꯤ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ ꯃꯗꯨꯗꯤ ꯅꯪꯅ ꯕꯣꯔ ꯐꯪꯕꯁꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯗꯨꯒꯤ ꯕꯣꯔ ꯑꯗꯨ ꯐꯪꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯈꯠꯅ ꯆꯩꯅꯕ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ꯫ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯁꯥꯕ ꯇꯧꯖꯒꯅꯤ꯫ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩ ꯑꯁꯤ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯣꯏ꯫ ꯑꯩ ꯏꯁ꯭ꯋꯔꯗ ꯁꯥꯎꯔꯣꯏ, ꯏꯁꯥ ꯏꯊꯟꯇꯗ ꯁꯥꯎꯖꯔꯣꯏ, ꯀꯅꯥ ꯑꯃꯠꯇꯗ ꯁꯥꯎꯖꯔꯣꯏ꯫ ꯀꯔꯥꯝ ꯆꯥꯎꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯁꯨꯛꯂꯩ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯠꯅꯤ, ꯑꯗꯨꯕꯨ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯁꯛ ꯑꯗꯨ ꯄꯦꯟꯕ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯃꯈꯣꯏꯗ ꯐꯅ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯃꯈꯣꯏ ꯑꯗꯨꯝ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯍꯔꯥꯎꯍꯟꯅꯅꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯅ ꯄꯣꯠ ꯑꯃ ꯐꯪꯕꯗ ꯈꯔ ꯍꯔꯥꯎꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯣꯠ ꯑꯃ ꯑꯃꯨꯛ ꯄꯥꯝꯂꯛꯇꯨꯅ ꯅꯪ ꯍꯔꯥꯎꯔꯝꯕ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯃꯁꯤꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯅꯅꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯄꯥꯝꯕꯁꯤꯡ ꯑꯗꯨꯅꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯐꯪꯒꯗꯒꯦ ꯑꯩ ꯍꯥꯏꯒꯦ꯫ ꯑꯍꯥꯟꯕꯗ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯊꯤꯌꯨ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗ ꯇꯤꯟꯁꯤꯟꯕꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯊꯤꯌꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨ ꯇꯥꯜꯂꯨ꯫ ꯑꯦꯝꯄ꯭ꯂꯤꯐꯥꯏഡ് ꯕꯥꯏꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏ, ꯑꯗꯨꯒ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯍꯪꯖꯕ ꯄꯣꯠ ꯄꯨꯝꯕ ꯑꯗꯨ ꯅꯪꯉꯣꯟꯗ ꯇꯤꯟꯁꯤꯟꯕꯤꯒꯅꯤ, ꯑꯗꯨꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯣ꯫ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯌꯦꯛꯄ ꯑꯗꯨ ꯇꯧꯒꯅꯨ꯫ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯁꯤꯡꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯒꯅꯨ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯤ꯫ ꯃꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯦꯐꯤꯁꯥ 5:5-7 ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯦꯐꯤꯁꯥ 5:5-7 ꯃꯔꯝꯗꯤ ꯃꯁꯤ ꯅꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯨꯄꯥ-ꯅꯨꯄꯤ ꯂꯥꯟꯅꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯁꯦꯡꯗꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯀꯔꯥꯝꯕ ꯃꯤ ꯍꯥꯏꯕꯁꯤ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯂꯥꯠꯄ ꯃꯤ ꯑꯃꯠꯇꯅꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯐꯪꯐꯝ ꯊꯣꯛꯄ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯗ ꯌꯦꯡꯕꯤꯌꯨ, ꯀꯔꯥꯝꯕ ꯅꯨꯄꯥ-ꯅꯨꯄꯤ ꯂꯥꯟꯅꯕ ꯊꯕꯛ ꯇꯧꯕ ꯃꯔꯤ ꯂꯩꯅꯕ ꯌꯥꯎꯔꯤ꯫ ꯀꯔꯥꯝꯕ ꯑꯁꯤ ꯃꯗꯨ ꯌꯧꯅ ꯐꯠꯂꯝꯂꯣꯏ ꯈꯪꯗꯦ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯑꯁꯤ? ꯃꯔꯝꯗꯤ ꯃꯁꯤ ꯊꯝꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯞꯅꯤ꯫ ꯅꯨꯄꯥ-ꯅꯨꯄꯤ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯑꯗꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯄꯥꯞ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯊꯝꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯞꯅꯤ꯫ ꯑꯩꯉꯣꯟꯗ ꯇꯧꯕꯤꯃꯜ ꯎꯠꯄ ꯍꯩꯇꯕ, ꯀꯔꯝꯕ ꯑꯍꯦꯟꯕ ꯄꯥꯝꯕ, ꯄꯦꯟꯕ ꯂꯩꯇꯕ ꯊꯝꯃꯣꯏ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯁꯣꯏꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯄꯗ 3 ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯈꯣꯏꯕꯨ ꯀꯥꯟꯅꯗꯕ ꯋꯥꯅ ꯅꯝꯊꯥꯛ ꯇꯧꯗꯁꯅꯨ, ꯃꯔꯝꯗꯤ ꯃꯁꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯏꯁ꯭ꯋꯔꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯂꯥꯛꯏ꯫ ꯄꯗ 8 ꯑꯁꯤ ꯌꯦꯡꯕꯤꯌꯨ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒ ꯁꯔꯨꯛ ꯐꯪꯃꯤꯟꯅꯒꯅꯨ꯫ ꯑꯩ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ, ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯃꯁꯨꯡ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯆꯠ ꯑꯗꯨ ꯀꯔꯝꯕ ꯃꯆꯠꯅꯣ? ꯅꯪꯒꯤ ꯅꯛꯅꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗꯨꯒꯤꯁꯨ ꯈꯥꯏꯗꯣꯛꯅꯤꯡꯗꯦ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ, ꯇꯥꯏꯕꯪꯄꯥꯟꯒꯤ ꯅꯠꯇ꯭ꯔꯕꯁꯨ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒ ꯇꯤꯟꯅꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯁꯣꯛꯂꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩ, ꯑꯗꯨꯅ ꯅꯪꯅ ꯊꯧꯒꯠꯄ ꯃꯊꯧ ꯇꯥꯕ ꯑꯃꯁꯨꯡ ꯆꯤꯡꯈꯠꯄꯤꯕ ꯃꯊꯧ ꯇꯥꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯅ
ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯪꯅ ꯁꯥꯐꯨ ꯄꯤꯕꯤꯒꯗꯕꯅꯤ ꯑꯃꯁꯨꯡ ꯏꯅꯣꯠ ꯄꯤꯕꯤꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯕ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟꯖꯩ꯫ ꯀꯔꯥꯝꯕ, ꯀꯂꯛꯄ, ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯃꯁꯨꯡ ꯆꯩꯒꯟꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯅꯪꯒꯤ ꯊꯃꯣꯏ ꯍꯥꯡꯗꯣꯛꯇꯨꯅ ꯄꯤꯁꯤꯟꯖꯔꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯔꯝꯗꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯁꯤ ꯑꯃꯗꯒꯤ ꯑꯃꯗ ꯁꯟꯗꯣꯛꯏ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, "ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ?" ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏ ꯍꯥꯡꯗꯣꯛꯂꯨꯕꯗꯒꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯂꯩꯕ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯑꯦꯂꯤꯁꯥ ꯑꯗꯨ ꯑꯦꯂꯥꯏꯖꯥꯒ ꯂꯣꯏꯅꯔꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯁꯔꯨꯛ 2 ꯊꯣꯛꯄ ꯆꯥꯡꯗ ꯃꯍꯥꯛꯅ ꯐꯪꯖꯈꯤ꯫ ꯖꯣꯁꯨꯋꯥ ꯑꯗꯨ ꯃꯧꯁꯤꯒꯤ ꯃꯅꯥꯏ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯧꯁꯤꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯖꯣꯁꯨꯋꯥꯅ ꯐꯪꯈꯤ꯫ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯏꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯨꯝꯅ ꯅꯪꯁꯨ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯪꯅ ꯂꯣꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯄꯗꯒꯤ ꯅꯈꯣꯏ ꯈꯔꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯣꯡꯒꯅꯤ꯫ ꯑꯐꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯆꯠ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯩꯅꯅꯕ ꯅꯪ ꯋꯥꯔꯦꯞ ꯂꯧꯖꯒꯗꯕꯅꯤ꯫ ꯑꯩꯅ ꯈꯪꯏ ꯃꯗꯨꯗꯤ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯐꯔꯦ, ꯃꯁꯤꯅ ꯑꯩꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯠꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯂꯩꯔꯦ꯫ ꯅꯠꯇꯦ, ꯃꯗꯨ ꯁꯨꯛꯅꯠ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯗꯨ ꯅꯠꯇꯦ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, "ꯖꯣꯏꯁ, ꯑꯩꯅ ꯂꯨꯍꯣꯡꯂꯨꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯗꯨꯝ ꯀꯞꯄꯒ ꯂꯥꯎꯔꯒ ꯂꯩꯕ ꯌꯥꯝꯅ ꯀꯔꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯅꯪꯅ ꯍꯥꯟꯅꯅ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯄ꯭ꯔꯥꯊꯅꯥ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯈꯟꯕꯗ ꯃꯇꯣꯝꯇ ꯇꯣꯟꯊꯕ, ꯃꯨꯔꯨꯝ ꯁꯣꯟꯒꯟꯕ, ꯃꯤꯒꯤ ꯋꯥ ꯉꯥꯡꯒꯟꯕ, ꯇꯧꯕꯤꯃꯜ ꯎꯠꯄ ꯍꯩꯇꯕ ꯃꯤꯑꯣꯏ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩ ꯃꯇꯝ ꯑꯃꯗ ꯆꯨꯔꯨꯞ ꯊꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯨꯔꯨꯞ ꯊꯛꯄ ꯃꯐꯝꯗ ꯑꯩ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯅ ꯊꯥꯗꯣꯛꯈ꯭ꯔꯕ ꯄꯣꯠ ꯑꯗꯨ ꯑꯗꯨꯝ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯁꯨꯛꯄꯥꯝ ꯄꯥꯝꯂꯣꯏꯗꯕꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯄꯤꯅꯍꯩꯕ, ꯑꯐꯕꯁꯤꯡꯕꯨ ꯊꯥꯖꯕ ꯑꯃꯁꯨꯡ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯪ ꯂꯣꯏꯅꯒꯗꯕꯅꯤ꯫ ꯊꯥꯒꯠ ꯏꯁꯩ ꯑꯃꯅ ꯍꯥꯏ, "ꯏꯁ꯭ꯋꯔ ꯅꯤꯡꯗꯕꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯨꯗꯕ, ꯄꯥꯞ ꯆꯦꯟꯕꯁꯤꯡꯒꯤ ꯂꯝꯕꯤꯗ ꯂꯦꯞꯂꯨꯗꯕ, ꯀꯔꯦꯝꯅꯕꯁꯤꯡꯒꯤ ꯃꯐꯝꯗ ꯐꯝꯂꯨꯗꯕ ꯃꯤ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯏꯁ꯭ꯋꯔ ꯊꯥꯖꯗꯕ, ꯃꯨꯔꯨꯝ ꯁꯣꯟꯕ ꯄꯥꯄꯤꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯣꯏꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯇꯥꯕ ꯈꯛꯇ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯞꯇꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯇꯧꯕꯁꯤꯡ ꯑꯗꯨ ꯅꯪꯁꯨ ꯌꯥꯎꯁꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯅꯪꯁꯨ ꯌꯥꯎꯁꯤꯟꯗꯨꯅ 'ꯆꯨꯝꯃꯤ' ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯗꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕꯅꯤ꯫ ꯑꯗꯨꯅ ꯍꯞꯇꯥ 2-3ꯒꯤ ꯃꯇꯨꯡꯗ ꯃꯤꯁꯛ ꯑꯗꯨꯒꯤ ꯁꯃꯁ꯭ꯌꯥ ꯂꯩꯇꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯈ꯭ꯔꯕꯅꯤ꯫ ꯄꯥꯎꯔꯧ 22:10 ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯀꯔꯦꯝꯅꯕ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯎ, ꯈꯠꯅ ꯆꯩꯅꯕ ꯆꯠꯈꯤꯅꯤ꯫ ꯍꯣꯏ, ꯈꯠꯅꯕ ꯑꯃꯁꯨꯡ ꯊꯤꯅ ꯆꯩꯕ ꯂꯦꯞꯀꯅꯤ꯫ ꯀꯔꯦꯝꯅꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯑꯇꯣꯞꯄ ꯃꯤꯁꯤꯡꯕꯨ ꯋꯥꯍꯩꯗ ꯑꯃꯁꯨꯡ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗ ꯀꯔꯦꯝꯅꯕ ꯑꯗꯨꯕꯨꯅꯤ꯫ ꯃꯤꯒꯤ ꯐꯠꯇꯕ ꯉꯥꯡꯕ, ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕ ꯑꯗꯨꯕꯨꯅꯤ꯫ ꯀꯔꯦꯝꯅꯕ ꯃꯍꯥꯛꯇꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯒꯤ ꯐꯔꯥꯡꯒꯨꯝꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯪ ꯊꯦꯡꯅꯔꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ 1 ꯇꯤꯃꯣꯊꯤ 3:00 ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯄꯨꯗꯨꯅ ꯂꯥꯛꯇꯦ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯄꯨꯗꯨꯅ ꯆꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ꯭ꯔꯥ?
Nangna madu puraga chatpa yaroi. Ishwar ningbaga loinana penthokpa asi yamna tongzabani. Philippia Mari Taramathoi aduga loinana ai loisinjage Paulna hai aina karigumba awatpa leiduna. Aina masi nakhoida haiba natte. Maramdi Phibam khudingmakta ai penthokpa tamjare. Amen. Paulna penthokpa ngamjaki maramdi mahakki punsida Ishwarbu mapung phana thajaba ngamki. Ishwarna nangbu nungsi nangi punsigi asaba matam aduda mahakna khwaidagi phaba adu nangidamak tawbigani. Aikhoina Ishwarbu thazaraba aduga ingthaba thizaduna penthokjaraba amasung aigi punsida ingthana leinanabagidamak aina tawba yaba khuding tawgani haina warep ama lawjarabadi aigi punsida khatna chainaba amata thokloi khatna chainabana maram oiduna Ishwarna aikhoida lawbiu atopa mi singi maphamda nang kayagi matik borgi masak oiba yabage haibadu ai haizage. Joyce Meyer Ministry haibasi mahakpu ekhoi mi miyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mi miyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite